Hello everyone, it is IPAP TV News, a news networking channel dedicated to the cause of human rights. Maitai amasung kuki gi sathira bu lal si loisina bu hotna bada bharat lenga na kari thodang lori haibasi manipur lenga na miyam na ngasi phaw mayek sen khangan mangamde lenga na su thok ba tawduna matam lena bagi mong leibagum tawri basi lebak miyam na atuki mati pene da baibu oire miyam na pamli badi aikhoi gi lenga loisina thok ri bu lal si loisina bu lofum thok thodang adu lobiyu madu ngamdraga na pham thadok piyu haibasi Hojik Paubuki oina ikogi ruling amandi opposition MLA Yankai Maribak Manipur Kanabu Hotnabada Amato in a Punchina than Tabakto was Udi. Langak na so opposition amadi ruling high Bakai than Manipur Kanabu Hotnabada Amato in a Punchina than Tabakto the Habidu Manipur Miam the Kangan Mangamde. Maming Tagi oina Langak Santo Duna Labagum Towe, I call Langak losing in Manung the Maribak Manipur Tamu Sian Nushib Amati Yaudra. Masama Sagi Pam Tabukanabu Hotnabada Tawa Yaudun Ladabra Hibasi, Labak Miam Amatangai Wahang Oiri. Aduga miyam gi mute amamam oiriga karigidamakta manipur kannabagi lofam thokko thodang adu lobu ngamdaduna mithibong mitam balgi salo lodun leibunu haibasi miyam hangnakli wofam laibak miyam na pamli basi tangdu leitabu manipuram ohenba manipur da leiba phurup kanglupsing amatto inungsi chana leiminab aduni maribak manipur kannaba lofam thokko thodang kaya loduna hojik phawbada manipur lengan chek mok lauduna tuminna leisli basi maram karigino Masina Kaisu Apabu Ekloi Hibis Ecogi Langa Ocean Kangum Toi, Miang Ihul Kanga Tabak Toduna, Mausagi Santigi Pim and Dilakna Hotna Biu Hibisi, Miam Brazagi Amatangai the Wahang ni. Channel Asebo subscribe, like, share, amadi comment, Tobiduna support Tobio Hizeri, Ipek Tibina Dombo Tagachari.